ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯔꯤꯒꯤꯔ ꯍꯥꯏꯕꯁꯦ ꯃꯥꯔꯀꯦꯠ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯁꯤꯔꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗꯛ ꯄꯨꯊꯣꯛꯂꯁꯨ ꯃꯥꯔꯀꯦꯠ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯦꯕ ꯑꯍꯥꯟꯕ ꯍꯧꯕꯗꯗꯤ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯗꯦꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯄꯋꯥ ꯋꯥꯖꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯖꯅ ꯁꯦꯝꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ Directorate of Handloom and Handicrafts of Manipurna Sinduna Nilakuthida Leiba Arvan Hatta Sathariba Manipur International Textile Expo Manitexna Fisabi Amade Nauna Thorak Liba Entrepreneurs Senge Potok Yonbagi Amade Miamda Kanghan Bagi Tanjama Chauna Pire Haina Expo Sida Saru Yariba Singna Mamiti Vida Apenba Fongdong Naragle Thasiki Tang Mangadagi November Tara Mari Fauba Mitarani Chopna Chathagadaba International Expo to the Saru Yariba Singna Fongdorpagi Matung Ina Expo Sina Makoina Putokliba Potok Sing Miam the Kangan Ba Made Yonbada Achoba Pudong Chaba Mapiri Lunana Starasigi Mapadagi Lakpa Mui Singna Putokliba Potok Sing Ase Yamna Pamana Lainare Post Sitbagi Changase Nomagi Hengalagli Expo do Hodopo Matamda Stolgi Fibamda Mong Maril Tadabat Lairambas Singado Department ke Makedege Nauna Samduna Sin Langbadege Ngasidi Ahong Bakya Leire Ngasidi Stol Singa Si Anuba Saktam Ama Oina Miamda Uhan Bangamle Stol Fam Libas Singda Faukiba Nungaitaba Singado Matangi Expo Dade Lehandanaba Mangdonana Paikat Piyaba Tabak Sing Paikat Haninge Haina Expo to the Saruk Yariba Singna Mamiti Vida Fongdonaragle ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯔꯤꯒꯤꯔ ꯍꯥꯏꯕꯁꯦ ꯃꯥꯔꯀꯦꯠ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯁꯤꯔꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗꯛ ꯄꯨꯊꯣꯛꯂꯁꯨ ꯃꯥꯔꯀꯦꯠ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯃꯦꯂꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯁꯦꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯌꯨꯝꯗ ꯋꯥꯛꯁꯦꯠꯁꯨ ꯂꯩꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯁꯤꯅ ꯃꯔꯛ ꯄꯨꯜꯂꯒ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯌꯨꯝꯒꯨꯝꯕꯗ ꯈꯔ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯃꯥ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯕꯅꯦꯕꯀꯣ Manitexte ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯃꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯦ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯩꯔꯝꯃꯦꯀꯣ ꯑꯩꯁꯦ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯆꯕꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯩꯗꯤ ꯃꯦꯗꯥꯝ ꯃꯥꯔꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯍꯥꯏꯕꯗꯤ ꯆꯠꯐꯝꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯦ ꯗꯦꯟ ꯑꯗꯩꯗꯤ ꯃꯤꯁꯨ ꯂꯥꯛꯄ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯗꯚꯔꯇꯥꯏꯖꯁꯦ ꯃꯊꯪ ꯇꯧꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯇꯦꯛꯁꯦ ꯍꯟꯗꯛꯀꯤꯁꯦ ꯑꯍꯥꯟꯕ ꯍꯧꯕꯗꯗꯤ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯗꯦꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯄꯋꯥ ꯋꯥꯖꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯖꯅ ꯁꯦꯝꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯃꯥꯡꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤꯗꯨꯗꯤ ꯑꯗꯨ ꯌꯥꯝ ꯄꯦꯜꯂꯦꯕꯀꯣ ꯄꯩꯁꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯣꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯌꯣꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯌꯣꯟꯅꯦꯅ ꯈꯜꯂꯦꯕ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯤ 3 ꯂꯥꯈꯅꯦꯕ ꯌꯣꯟꯕꯤꯁꯦ ꯁꯥꯔꯤꯗꯤ ꯀꯩꯗꯤ ꯂꯣꯏ ꯊꯣꯝꯃꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯎꯕꯤꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯇꯦꯛꯁ ꯅꯤꯂꯨꯀꯨꯊꯤ ꯑꯔꯕꯥꯟ ꯍꯠꯁꯤꯗ ꯃꯌꯥꯝꯁꯦ ꯂꯦꯡꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ एक्सपो इंटरनेशनल एक्सपो सिंबीबजे अखोई नहाजिंग दा पोट चै पुथोइंबा सानिंगबगी खुद हैगो नहाजिंग दा दुमाइना अमा पी होय अहमदि स्टोन से याम फजरमदे अदुबो होगिदि खरदि फरे सेपकट पकदो यावपसिदा अदुगो डिपार्टमेंट गी माइगैदा अखोई हाइनिंगबदि मखा ताना मथंगिददि खर फजना सेमनिंगी फजना मयामना लापदसु येंबदसु नुगाइनबा मवोंगदा तवहनिंगी हौजिकीबुदि खरबुदि सेमतोलाबनिना खरबुदि यार अफबनेना खनबी अखोइगिदमक्ता मनिटेक्सना सिनबीदना सैदा मयाम उनबा फंगबा खोपा अदुम नुगाइजै मयाम मरक तिनबा खोटपा पोट सिटपा सिटबा अदुना इशोरना तंबनी अदु गवर्नमेंटना सिनबीदना मनिटेक्सना तौरगा मयाम पुनबा थेंनबसि याम नुगाइ हाइतार मनिटेक्स की मेला से हानदगिदि ngasidi ahongba ama lakre mi yenbasu yamna lakre adagi lam hana semba saba khara loi phata basu ngasidi phajana simbi dana mi lak chatpa khotpada khara nungaiba adum poe aduga stone singju khara phajana hana dagi khara simbi dana akoi se phamba nungaire posu khara sile adu matung da su khara जाबर सिंह खरा यंचिन बिबदगी खरदी फिबम दे फबा माले हाइना हाजनी मनी टेक्स ना अखोइना कानबा पिबबो अखोइना साजरीबा अखोइना सेमजा साजदना लोलिबा सारीबा पुना मचे योनबगी खुरोंग चाबा फंगले आर्टिजान सिंदा अदगी वीवर्स कांगू दसु कानबा खरा फंगले हाइना हाजनी आइना